Hai ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯩ ꯀꯣꯟ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯐꯖꯔꯅꯤ ꯑꯁ ꯕꯥ ꯍꯥꯎꯔꯦ ꯚꯥꯏ ꯐꯖꯅ ꯈꯜꯂꯤꯌꯦ ꯌꯦꯟ ꯆꯤꯛ ꯉꯝꯗ꯭ꯔꯦ ꯃꯔꯨꯒ ꯀꯥꯂꯦꯖꯥꯁꯦ ꯑꯣꯏꯅ ꯊꯤꯅ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯃꯔꯨꯝ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯗꯨꯒ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯃꯨꯟꯅ ꯃꯨꯟ ꯉꯥꯛꯇꯅꯤ
그래 자리가 어떤 건 아, 뭐 어디 받아요? Sorry, bạn hỏi mèo đó. Khi mình đang xem được sinh giờ game mà thấy nghiệp vô đông thiền là sẽ có mà tôi lại sát sát có sầm bia mồm. Bye bye.